Hainaba amadi lay athum ahau leiba mafamgi nakyata haingsingna koipai pai haina hajiriba asi celebrities amadi controversy ga takna thana yadraba mari adubani Ronaldo gumba signing star amagi punsida matau karamna controversies later tawribana Ronaldo gi girlfriend gi list yamna yamba adugumna mahakki controversy gi list su yamni yami Malem gi top footballer singi manungda CR7 su amani aduga social media da khwaidigi followers yamba sanore amasu oiri Delhi dos manipur mayambu ahano mukta da taramno chari masigi video asidi Ronaldo bu nungsijaba fans ki damakta semjaba video asida aswa engam yawarbasu viewers singna ngakpigani amadi songi modna karino haiba adu soidina comment oina toksinbiramo nongma Ronaldo da nupi amana Hotel Central London da rape tauki haibigi pauna mahaki millions fans singda angakpa thajadaba ama poknaki wari asi 2005 kini rape tawi haibigi complaint adugi matungda Ronaldo asi police na faki adugo matam kargi manungda CR7 asi police ki custody digi thadoraki amadi rape ki complaint tawriba nupi aduna charge adusu withdraw tawki controversy asina maram oiraga Ronaldo gi image ta fana yamna soki amoksu 2009 da Ronaldo da rape case ki maral amasu laki masina maram oiraga Ronaldo bu idol oina khanjaba singi thamoi yamna thina kainaki 2009 da Las Vegas ki model Catherine Mayorgana Ronaldo da rape ki charge torki model asina court fawa chatuna case torki nupi aduna haiki Ronaldo na Las Vegas ki hotel room amana mako namduna rape tawiki haina model aduna compensation oina CR7 da $357k su demand tawki case asi America gi court ta matam yamna sangna chathaki hairiba case asima 2019 da court na right taki madudi model adugi lawyer na niyam lana case tawi amadi chingne haiduna CR7 gi mathakta case tawi yaroi haina high profile case ama oibana malem pumbagi media kayana wahang kaya ama hangnaki case asina maram oiraga Ronaldo gi mingsat yamna thiki mahaki football career da asoiba amati yaukitrabasu mentally harassment yamna oiki case asima kamari lenana Ronaldo na interview amada asumna haiki aingonda siriba iral asi aranbani aina asumna amukta sukhanba leikitri hauzik aigi apikpa angangsing lei media singna TV channel kiyada kayara kana asguma paw asi sandokpa matamda aigi angangsingna yengkrabadi makoini aibo kari haina khankeni paw asina aigi ima busu yamna wanki amadi imagi sahi yamle aduna stress asi mahakedi yamna chanadaba amani matam adu yamna awaba mapoiki amukasu haiba rape case asina Portugal gi football star Ronaldo da achobo problem amasu NBI maramdi sahi taraga humdoi suraba rape case asi nahongnana amukana 2021 da model Catherine America gi court ta appeal torki nupi aduna court ta petition file torki case asi Ronaldo gidi khurakta tum changugumna adum leire adubo thodok asina maram oiraga Ronaldo bu follow toriba fans singi masingdi karisu hantakite Ronaldo amadi controversy masigi thodok asina loibinati 2008 da Ronaldo na yu thakla katukaran tawi haiba paw ama Daily Mirror newspaper da publish torki newspaper aduda asumna publish torki madudi Ronaldo na club amada changduna yu taptan thaklaga katukaran tawki haina paw asina Ronaldo bu thawaigumna khanjariba fans singi thamoi kaibada natana angakpa mapongdaki maramdi Ronaldo asi yu sungtak thaktaba misak amani Daily Mirror na Ronaldo gi maramda fake news publish tawi damakta Ronaldo da compensation ju piki loyana la lena su haizaki tangkak asida mayam da haizaki Ronaldo asi punsida yu amukta su Haktriba nupa amani maramdi mahaki mapa Jose Dennis Averio yu da laichuba misikama oiki amadi yu yamna thakpana maram oiraga siki masida sunate Ronaldo na chang naina blood donation su tawi wafam asi achummani CR7 na chahi amada blood donation anirak tawi masina achobo maram ama oiraga Ronaldo na ngasi fawba Masada Tatoo machet ama faw hakte maramdi Tatoo na maram oiraga blood infection tokan biyai masina
Ronaldo asi aphawba footballer kayagi maraktagi top misak amasu oile. Controversies mayam ama leijarabasu Ronaldo gi asigumlaba social cause ki thabaksing asina fan mayamgi thamoi khudum chanbadi karisu aruba ama oikide. Ronaldo na masagi chahi kuntra suba numit aduda mahaki team Real Madrid na La Liga League ki match amada maithiba nangki. Numit adumaktada Ronaldo na mahaki family amadi marup singa puna mahaki birthday party tawki. Masina maram oiraga fans kaya na warong nakhi amadi criticize tawki. Wafam asida mahak sengdoki madudi mahaki birthday party adu already planned tawba party ni aduga mahaki marup mayam ama atopa country dagisu laki maram asina party ru cancel tawkidabani haina. 2021 gi English Premier League ta Ronaldo ki controversies amasu thoki. Manchester United ki manager Erik ten Hag ka CR7 ga mari yamna fava oiramde. Ronaldo na EPL season aduda goal kaya chanduna club ki apunma goal chatret su yobungamki. Ronaldo ki goal ki mating na Manchester United na Everton bu 2-1 na mighty was peak. Controversy asi asom na hoki. Ronaldo bu Tottenham ga sanaba match amada starting 11 desu yaukite aduga substitute ama oini su sanaba yaun kite. Thodok asida Ronaldo na adugi mati waroki. Match ki 90 minutes loidringaida Ronaldo na manager da taklamdana dressing room thadokduna chatkina. Thodok asigi matungda rule thugaibagi damakta disciplinary action CR7 gi matakta lokatki. Masigi serak ama oina Ronaldo bu Chelsea gi mayokta sanagadaba club ki league match amadagi maming lokthokki. Haiba thodok asigi matungda Ronaldo na social media da statement ama piki. Statement aduda asumna hai. Aina yamna respectfully hingnadwa amadi sananaba hotne adubu masi matam pumbuda loinma oithoktabasu yawi haina. Ronaldo ki fans in su mahaki statement aduda yamna chawna support tawnaki amadi mahakbu ikai khumnadriba club Manchester United bu thadoknaba pressure kaya amasu chawnaki. Hauzik Ronaldo asi Saudi ki football club Al Nassr da sanari mahaki contract asi 2025 fawba sanabagi oiri. Hauzik mayamna khangwiramnagani madudi Ronaldo amadi controversy ki list asi yamna sangkre adubu haiba list asina mahaki hotna jamantana fangzaba awards kya ki masing adudagi di karisu heloi haina.